Manipur da anauba leingak laklabasu leingak adugi thabak thauramsing center na paisinba yathang tauba makhong makhut punshin hanba leingak ti leitabana hena FEI haina Federation of Haumi gi maikiti ki phongdorakli Diolalen Kabolaikai da leiba lup asigi office ting asi pangthokpa paugi mifam amada Federation gi president Sapam Jaduna Manina haikibada mapangal fanakanba lausing leiba luchingba fana oiragasu center leingak na tau haibada tauba luchingba ama oibagi mathau pangthokpa ngamdaba hanglai leingak ti thamdabana FEI Anoba leingak ama laklagasu Prime Minister Home Minister unage haiba fawba fangdaba asuk to na leingak paigadaba saruk thangai sengna center na leingak paihanbana FEI N Birena Chief Minister from the resign taukrabasu lamdam asigi miyamna mating thokpa leingak ama athubada sembiu haina laurabasu leingak paluchingba singi marakta center da chetuna wachit panom tawduna center na makhong mokut punsilaga thamba leingak ama lakadawri brahangki Maitai Singdi ing tappa malemgi chawkhat lamjel da yauzaba furup amani kuki narco terrorist singna landa Maitai Singbu namduna khutlai paihankibani center amadi Manipur lengak na matam chana lan asibo ngakpi senbiram lagadi makuta khutlai pairam dabasu yai khutlai su namduna paihanba onsinduna amuk afa apun tawbadi langani haiba wafam phongdokhi Federation Haumi Makeri Samdani di 3rd May 2023 gi thole iba kuki gi irang sidai da maleng gi sakut khongthang da thawai yauna yaujari ba peace pamdaba mitai society bu namna khulai pahangi ba kuki terrorist ado adubu thenglaba da pahangi sido madi india gamen na mandi gamen ka pahan bane lai su tamdari ba youth sing sina paige na paibna teo moidi maleng gi sakut khongthang da lamien yaujari ni Muri khana chena pambong na ti yang peace pam jo kamune makol namda na khulai pahangi bese system na pahangi bane aram bai na khulnga pasing na khulai du param da na khungam da taragadi macha masu ngam da taragadi yung kai ngam da taragadi ngasi oi film ji oi yen sokcha ngone national highway si central subject ni kangpo bi da bunker sara ga na khulai pai bana nga ga sai ma makai ni si thamni ba kana na thamni no se central committee thamne tro piara ai husik su thamni Hawaina kukida tong salakanda lamida sen khaimba mitai satpa yahanda national highway center na pai bisibu karma center gi makhangi lengano kandem to wonto aduna khunmak pa phar hona bese machigi mohta laipak sigi security da threat toriba drug ki load oriba drug karba tawda mapung oriba adugi dere sing na semba su toriba kamu sing su to kadabni